ꯆꯩꯔꯨꯡꯂꯣꯝꯕ ꯈꯨꯜ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯅ ꯈꯪꯅꯕ ꯅꯤꯄꯥꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯂꯦꯞꯄ ꯂꯩꯇꯕ ꯁꯤꯟꯐꯝ ꯀꯌꯥꯃꯔꯨꯝ ꯑꯃ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯩꯔꯨꯡꯂꯣꯝꯕ ꯈꯨꯠ ꯊꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯄꯨꯒꯤ ꯏ ꯑꯃꯈꯛ ꯑꯣꯏꯕꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯂꯨꯅ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯋꯥꯔꯣꯏꯁꯤꯟ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯗ ꯄꯥꯡꯊꯣꯛꯀꯗꯕ ꯐꯧꯒꯤ ꯖꯒꯣꯏ ꯁꯥꯈꯤꯗꯕꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯋꯥꯕ ꯑꯁꯤꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯛ ꯂꯥꯟꯊꯣꯛꯇꯨꯅ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯆꯠꯄ ꯉꯝꯂꯝꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯃꯥꯏꯕ ꯑꯃꯈꯛꯀꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯔꯗꯨꯅ ꯐꯝꯂꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯂꯨꯔꯤꯕꯗꯤ ꯑꯆꯧꯕ ꯏꯄꯥꯛ ꯂꯩ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯁꯦ ꯃꯁꯤꯕꯨ ꯍꯥꯏꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯣꯛꯂꯛꯇꯕ ꯑꯁꯤꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯍꯥꯟꯅ ꯈꯪꯖꯈ꯭ꯔꯕꯅꯤ ꯐꯧꯕꯤ ꯂꯥꯏ ꯏꯃꯥꯗ ꯍꯥꯏꯖꯔꯒ ꯄꯨꯝꯅꯃꯛ ꯌꯥꯒꯅꯤ ꯍꯥꯏꯅ꯫ ꯑꯣ, ꯐꯧꯕꯤ ꯂꯥꯏ ꯏꯃꯥꯗ ꯍꯥꯏꯖꯒꯗꯕ? ꯍꯥꯏꯌꯨ, ꯅꯍꯥꯃꯥꯏꯕ, ꯍꯥꯏꯌꯨ, ꯃꯗꯨꯒꯤ ꯏꯔꯥꯠ-ꯊꯧꯅꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯈꯨꯠ ꯊꯥꯕ ꯉꯝꯒꯅꯤ? ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯅꯌꯥ ꯊꯪꯅꯕꯨ ꯇꯧꯊꯕꯤꯔꯕꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇꯃꯛ ꯍꯧꯔꯕꯁꯨ ꯅꯅꯥꯏꯒꯤꯗꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯦꯗꯣ꯫ ꯁꯦꯡꯂꯕ꯭ꯔꯅꯦ? ꯁꯦꯡꯂꯕꯅꯦ ꯏꯅꯤꯡꯊꯧ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯁꯨꯝ ꯇꯧꯁꯤ꯫ ꯍꯧꯖꯤꯛꯃꯛ ꯏꯅꯥꯏꯁꯤꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯇꯧꯊꯔꯣꯗꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨꯗꯣ ꯏꯅꯤꯡꯊꯧ꯫ ꯄꯨꯝꯅꯃꯛ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯌꯥꯏꯐꯕꯇ ꯑꯣꯏꯔꯁꯅꯨ꯫ ꯏꯅꯥꯎ ꯇꯨꯡꯑꯣꯟ, ꯏꯅꯥꯎꯒ ꯍꯦꯛꯇ ꯄꯥꯏꯈꯠꯃꯤꯟꯅꯔꯁꯤ ꯊꯕꯛ ꯑꯁꯤ꯫ ꯇꯥꯏꯔꯦꯟ ꯃꯆꯥ ꯈꯔꯒ ꯇꯤꯡꯗꯧ ꯄꯥꯝꯕꯤ ꯑꯃ ꯑꯅꯤꯈꯛꯀꯤ ꯋꯥꯇꯅꯤ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯑꯋꯥꯠꯄꯁꯤꯡ ꯑꯗꯣ ꯑꯇꯩ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯤꯔꯒ ꯅꯅꯥꯎꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯍꯧꯖꯤꯛꯀꯤꯗꯤ ꯃꯗꯨꯇꯅꯤ꯫ ꯏꯅꯥꯎ ꯃꯥꯏꯕ, ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯏꯔꯥꯠ-ꯊꯧꯅꯤ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯊꯣꯡꯖꯤꯜꯗ ꯊꯤꯜꯂꯔꯕꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏ ꯈꯨꯟꯖꯥ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯏꯄꯨꯝ ꯊꯤꯠꯇꯨꯅ ꯇꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯩꯗꯒꯤ ꯆꯥꯃꯤꯟꯅꯈꯤꯅꯤꯗꯣ ꯐꯧ ꯈꯔꯗꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯆꯍꯤ ꯆꯨꯞꯄ ꯊꯥꯛꯄ ꯉꯝꯂꯕꯗꯤ ꯑꯃꯨꯛ ꯐꯕ꯫ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯃꯠꯇ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯊꯧ ꯑꯁꯤꯁꯨ ꯃꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯅꯅꯥꯏꯒ ꯂꯝꯕꯥ ꯑꯣꯏꯔꯒ ꯄꯥꯃꯤꯟꯅꯒꯦ ꯈꯟꯖꯕ ꯅꯍꯥ ꯑꯃꯈꯛꯇꯤ ꯂꯩꯔꯤ꯫ ꯃꯥꯕꯨ ꯍꯥꯏ, ꯃꯗꯨꯒꯨꯝꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯣꯛ ꯀꯧꯔꯒ ꯍꯦꯛ ꯇꯧꯃꯤꯟꯅꯔꯣꯗꯅ꯫ ꯏꯅꯤꯡꯊꯧ, ꯃꯥꯁꯨ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤ꯫ ꯅꯅꯥꯏ ꯍꯦꯛꯇ ꯀꯧꯊꯣꯛꯆꯔꯛꯑꯣꯔꯥ? ꯍꯥꯏ, ꯀꯧꯊꯣꯔꯛꯂꯣꯅꯦ꯫ ꯏꯅꯤꯡꯊꯧ, ꯃꯍꯥꯛ ꯇꯨꯝꯂꯝꯈꯤꯅꯤ꯫ ꯅꯅꯥꯏ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯖꯔꯨꯈꯤꯒꯦ꯫ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯍꯥꯏ, ꯆꯩꯔꯨꯡꯂꯝꯕꯧ! ꯃꯅꯤꯡ ꯊꯣꯡꯒ ꯍꯥꯡꯉꯤꯅꯦ꯫ ꯅꯠꯇꯦ, ꯀꯥꯆꯤꯟꯁꯤꯗ ꯀꯣꯛ ꯂꯣꯠꯂꯒ ꯂꯩꯔꯝꯕ ꯌꯥꯕꯗꯣ꯫ ꯇꯥꯗꯧ! ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯑꯃꯗꯨ ꯉꯥꯏꯗꯅ ꯂꯩꯍꯧꯔꯕꯅꯤꯅꯦ꯫ ꯗꯥꯗꯥ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯀꯣ? ꯍꯥꯏ, ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯗꯅ ꯀꯩꯗꯧꯔꯛꯀꯗꯧꯔꯤꯕꯅꯣ? ꯃꯁꯦ ꯂꯩꯕꯥꯛꯀꯤꯅꯤ, ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯗꯥꯗꯥ, ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯏꯔꯒ ꯊꯣꯛꯈꯤꯗꯧꯗꯣ ꯃꯗꯨꯃꯛꯇ ꯂꯥꯡꯉꯒ ꯊꯝꯕꯤꯔꯝꯃꯨ꯫ ꯅꯅꯥꯎ ꯑꯃꯨꯛꯇ ꯆꯥꯏꯊꯖꯔꯛꯀꯦ꯫ ꯑꯃꯗꯨꯅ ꯍꯪꯉꯛꯑꯗꯤꯅꯦ, ꯆꯥꯏꯊꯍꯧꯔꯤ ꯍꯦꯛꯇ ꯈꯨꯝꯕꯤꯔꯣ ꯗꯥꯗꯥ꯫ ꯍꯣꯏ, ꯐꯔꯦ꯫ ꯑꯗꯨꯗꯤ ꯊꯨꯅꯗꯤ ꯂꯣꯏꯁꯤꯜꯂꯛꯎꯀꯣ꯫ ꯃꯁꯤꯅ ꯇꯧꯔꯤꯕ ꯀꯤꯅ ꯃꯔꯣꯟ ꯑꯃ ꯀꯤꯒꯜꯂꯤꯕ ꯁꯤꯟꯐꯝ ꯑꯁꯤꯒ꯫ ꯍꯥꯏ, ꯊꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯥꯅꯦ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯊꯣꯛꯆꯔꯛꯑꯦ ꯏꯅꯤꯡꯊꯧ꯫ ꯑꯁꯣꯝꯗ ꯅꯍꯥ ꯑꯗꯨ ꯍꯧꯗꯣꯛꯆꯔꯝꯃꯒ ꯆꯥꯏꯊꯍꯧꯔꯤꯕꯅꯤ꯫ ꯐꯔꯦ꯫ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯐꯅꯕ ꯑꯗꯨ ꯁꯤꯜꯂꯣꯀꯣ꯫ ꯑꯩꯁꯨ ꯂꯦꯡꯊꯣꯛꯅꯕ ꯇꯧꯈ꯭ꯔꯒꯦ꯫ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯍꯜꯂꯨꯀꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯣꯏꯅ ꯍꯣꯠꯅꯖꯔꯒꯦ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯤꯟꯗꯣꯛꯆꯒꯦ ꯏꯅꯤꯡꯊꯧ꯫ ꯌꯥꯔꯦ꯫ ꯅꯊꯧ ꯇꯧꯖꯍꯧꯔꯣ꯫ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯦꯀꯣ ꯏꯅꯤꯡꯊꯧ꯫ ꯍꯥꯏ, ꯆꯩꯔꯨꯡ! ꯗꯥꯗꯥ, ꯎꯔꯦ꯫ ꯑꯩꯁ, ꯃꯤꯍꯨꯜꯒꯁꯤ ꯂꯣꯏꯔꯨꯔꯕꯅꯤ꯫ ꯍꯥꯏ, ꯃꯗꯨ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ꯫ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯕꯗꯤ ꯀꯃꯥꯏꯅ ꯊꯕꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ? ꯁꯦ,
ꯃꯥꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯝ ꯍꯩꯁꯤꯡꯕ ꯃꯥꯜꯍꯟꯒꯗꯕꯅꯤꯀꯣ. ꯗꯥꯗꯥ, ꯑꯩ ꯍꯩꯔꯨꯛ ꯀꯔꯤ ꯀꯔꯥꯁꯤ ꯁꯦꯝꯖꯤꯟꯕ ꯍꯧꯔꯛꯂꯒꯦ. ꯆꯝꯄ꯭ꯔꯥꯁꯤꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯒꯦ. ꯑꯗꯨ ꯗꯥꯗꯥ, ꯏꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯝꯊꯥꯛ ꯇꯧꯏ ꯈꯪꯈ꯭ꯔꯕꯗꯤ ꯇꯥꯗꯒꯤ ꯏꯖꯠꯁꯨ ꯂꯣꯏꯒꯗꯧꯔꯤꯕꯅꯤ. ꯅꯅꯥꯎꯁꯨ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯒꯗꯧꯔꯤꯕꯅꯤ. ꯃꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯍꯦ ꯆꯩꯔꯣꯡ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯅꯤꯡꯉꯥꯏꯗꯤ ꯑꯃꯨꯛꯁꯨ ꯑꯣꯏꯗꯦ. ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯑꯣꯏꯗ꯭ꯔꯒꯁꯨ ꯏꯅꯥꯎ ꯌꯥꯎꯔꯤꯕꯅꯤꯅ ꯄꯥꯝꯕꯩ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤꯗ. ꯗꯥꯗꯥ, ꯅꯅꯥꯎꯅ ꯊꯦꯡꯅꯖꯔꯛꯄꯗ ꯍꯟꯗꯛ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯍꯦꯛ ꯂꯨꯅ ꯊꯣꯛꯄ ꯍꯥꯏꯗꯨꯒꯤ ꯃꯔꯛꯇ ꯆꯜꯂꯤꯕꯅꯤꯗꯣ. ꯏꯅꯥꯎ ꯇꯨꯡꯉꯣꯟ, ꯅꯍꯥꯛꯁꯨ ꯌꯧꯔꯛꯂꯕ꯭ꯔꯥ? ꯄꯨꯔꯣ ꯃꯁꯤꯗ. ꯍꯣꯏ, ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯅꯤꯡꯊꯤꯅ ꯇꯧꯔꯁꯤ. ꯁꯦ, ꯈꯨꯠꯂꯥꯏꯁꯦ ꯄꯥꯏꯌꯨ. ꯃꯈꯣꯏ ꯏꯔꯥꯠ ꯊꯧꯔꯝ ꯃꯗꯨꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯑꯃꯥꯏꯕ ꯑꯃꯗꯤ ꯆꯩꯔꯨꯡꯂꯣꯝꯕ ꯏꯔꯥꯠ ꯊꯧꯅꯤꯒꯤꯗꯃꯛꯇ ꯈꯨꯜꯒꯤ ꯀꯪꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ. ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯗꯨꯗ ꯑꯗꯨꯝ ꯏꯟꯅꯔꯨꯀꯣ. ꯗꯥꯗꯥ, ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯧꯖꯤꯟꯅꯕ ꯇꯧꯔꯁꯤ. ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯂꯥꯞꯅ ꯂꯩꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯂꯣꯏꯁꯤꯜꯍꯧꯔꯁꯤ. ꯍꯌꯨꯝ ꯁꯤꯗꯕ ꯇꯥꯏꯕꯪ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤ ꯁꯤꯟꯕꯤꯔꯤꯕ. ꯗꯥꯗꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯀꯣ. ꯀꯔꯤꯅꯣ? ꯍꯣꯏ, ꯀꯩꯗꯧꯔꯒꯦꯅꯦ? ꯑꯥꯗ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯁꯤꯗ ꯂꯦꯡ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯍꯣꯏ, ꯏꯅꯥꯎ ꯇꯨꯡꯉꯣꯟ! ꯗꯥꯗꯥ, ꯀꯔꯤ ꯇꯧꯁꯤꯒꯦ? ꯌꯦꯡꯉꯣ, ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯁꯤꯗ ꯂꯦꯡ ꯆꯠꯂꯛꯂꯤꯕ ꯑꯁꯦ ꯃꯁꯤ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯈꯪꯊꯣꯔꯣ. ꯏꯕꯨꯡꯉꯣ, ꯈꯔ ꯊꯨꯔꯣ. ꯊꯧ ꯇꯧꯕ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯑꯁꯤ ꯂꯩꯔꯕꯅꯤꯀꯣ. ꯐꯔꯦ ꯑꯗꯨꯗꯤ ꯗꯥꯗꯥ ꯍꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨ. ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯡ ꯆꯠꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯗꯥꯗꯥ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦꯅꯦ. ꯗꯥꯗꯥ, ꯁꯤꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯣꯏ ꯗꯥꯗꯥ. ꯃꯌꯥꯝ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯁꯦ. ꯍꯣꯏ, ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯑꯝꯇ. ꯍꯥꯏ, ꯅꯍꯥꯁꯥ! ꯑꯣ, ꯆꯩꯔꯣꯡ! ꯍꯣꯏ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ? ꯗꯥꯗꯥ, ꯃꯁꯤꯃꯗꯤ ꯅꯅꯥꯎ ꯇꯧꯖꯔꯒꯦ. ꯑꯣꯍꯣ, ꯃꯁꯤꯗꯤ ꯒꯨꯝꯕꯤꯔꯅꯤꯗꯅ. ꯀꯣꯛꯌꯦ ꯆꯦꯠꯂꯤꯕ ꯈꯨꯗꯩ ꯑꯁꯤꯅ ꯄꯥꯛꯅꯒ ꯁꯟꯗꯣꯛꯑꯒ ꯊꯥꯈ꯭ꯔꯦꯅꯦ. ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯧꯔꯤꯕ ꯑꯁꯤꯅ? ꯍꯥꯏ, ꯊꯋꯥꯏ ꯃꯆꯥ, ꯃꯁꯤꯗ ꯅꯤꯡꯊꯤꯅ ꯌꯥꯇꯥꯗꯨꯅ ꯂꯩ. ꯅꯪꯕꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯊꯨꯅꯃꯛ ꯊꯥꯔꯤꯕ ꯐꯝꯕꯥꯛ ꯑꯁꯤꯗ ꯇꯦꯔꯣ. ꯈꯨꯗꯩ ꯃꯊꯛ ꯑꯁꯤꯗ ꯈꯨꯝꯕꯤꯔꯁꯤ ꯇꯤꯊꯗꯨꯅ ꯂꯩꯈ꯭ꯔꯦꯅꯦ. ꯑꯩꯒꯤ ꯆꯥꯛꯊꯛ ꯀꯗꯥꯏ? ꯑꯩꯒꯤ ꯆꯥꯛꯊꯛ ꯀꯗꯥꯏ? ꯀꯔꯤ? ꯅꯍꯥꯛꯀꯤ ꯆꯥꯛꯊꯛ? ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯆꯥꯛꯊꯛ? ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯅ ꯑꯩꯒꯤ ꯆꯥꯛꯊꯛ ꯂꯩꯇꯦ. ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯌꯨ. ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯅꯈꯣꯏꯒꯤ ꯈꯨꯟꯖꯥ ꯑꯃꯃꯝ ꯀꯠꯂꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯦꯞꯈ꯭ꯔꯦꯗ. ꯑꯀꯪꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯇꯃꯛ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯋꯥꯐꯝꯗ ꯇꯥꯔꯦꯗ. ꯉꯁꯤ ꯅꯈꯣꯏꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯈꯣꯏꯅ ꯐꯪꯂꯛꯈꯤꯅꯤꯗ. ꯑꯣ, ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯍꯥꯛꯄꯨ ꯆꯤꯟꯖꯥꯛ ꯇꯝꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯗꯨ ꯀꯅꯥꯅꯣ? ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯩꯒꯤ ꯏꯔꯨꯞꯅꯤ. ꯍꯧꯖꯤꯛꯇꯤ ꯇꯒꯠ ꯇꯦꯛꯂꯕ ꯆꯥꯛꯈꯨꯝ ꯐꯥꯔꯕ ꯇꯝꯕꯥꯅꯤ. ꯗꯥꯗꯥ, ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ. ꯀꯤꯒꯅꯨ ꯗꯥꯗꯥ, ꯀꯤꯕꯤꯒꯅꯨ. ꯃꯁꯤꯒꯤ ꯃꯤꯔꯣꯜ ꯉꯥꯡꯕ ꯒꯨꯝꯚꯤꯔ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯃꯛ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯇꯝꯈ꯭ꯔꯁꯤ. ꯍꯥꯏ, ꯆꯩꯔꯣꯡ! ꯅꯪ ꯇꯥꯗꯁꯤ. ꯑꯗꯨꯗꯤ ꯆꯠꯄ ꯂꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯃꯍꯥꯛ ꯑꯁꯤꯗꯒꯤ
하나 살아ꯛ던 허비로도. 오호호, 머닝 온톡행해지다 용박신 핵디 야하게. 에잇! 야! 예, 짱기네. 시디까람덩이. 다다, 내 나오기 동인비로 타와 힘을 쓰야지. 혼자 분나막 아목도 답답이고 아인 하이제리버시 하나 목도 답이고 아인 하이제리버시 아목도 답이고 그이도 보게 혹시 미암 정등 아인군 시비리비라 칭하시보 끄나하게 찐득이 허락이봐 끄나하게 찐득이 허락이비 호노 아목도 안 하이비요 아이 하나니 나항 쌈자라고 군자 싱나시보 라는 람징리 신다 파바 사라가 군자 싱이 분시부 까리 술라 있다나 곰비를 먹이 먹었다. 나 시나 하이리버 뿜나먹 싱어시 아점번에 엄마이봐. 그리노 학부 거리버디 호직디 나 항나 따우저르버 나라 뿜나먹 까시보 먹비요 시나트로 군자 미안 뿐나막 ngasi kun nasi kunja apung naman nawari ba sige marapung ba kulgining tawa sida pinabiyo miyang gi amay ba siga ayak luina dana matam kuy inadagi maram sing sibo mirot oidana kangtok na hona dana laki bani hawjikti ning taw pam masi pai bida matik sadra ba maralera ba tamba si kunja miyam da sinazaredo 이나오기 마띠행덕이 ngasi디 아시행바 캉톡바 아두부 ngamledo 아두부 루리바시 꿈비라시나 레라 굴락다 마tam 카라 마티 봉람라바 마뚱다 마펑 캉데다 망크리바시니 아이코이 카리다 오거니 아이코이 뿜나막나 따나다바 아시 란가니도 이나 다다 타박까시 방톡보다 마띵 외게다바 나하 아마 박토럭다바시 마로울레비 타와인 아이코이 코수 쿨라이 무틱 짜나 바이드나 나 카라가 로이나라가 아무것도 오이니 쌍가다바 라로 어두디 호직 아시 아이코이니 아무디 이짜우짜우나 레이라바니나 닝티나 보람 얏빵암바 라마칵 레이라바디 하이리바 나하싱 아도기 마타우아도 아이코이니네 수이든 신방암가니 예데나 아이네 타세리네 다다 아숨 떠오르시 보나 막싱 실로이네 톱실라가 이반이 핵도 빠켓 바오르시 아두가 탱너리보 오이락리보 보나 막싱 아도 나하싱 땀마시 마시네타나 나하싱 뚱 인락나바기 아토파 밤바이 마이 빠카다바 만디 아두부 용빡 아시가 소리야 시가나디 그럼 굼비라두부 고dum짠 망암가니 아두부 아이코이네 우빠야마 하이라가디 얘는가누 카라티라가 수이드나 마학거우바 수이드나 ngam가니 다다 마학 미네 트라바티 사데 그리 아숨 독시 다다 아이코 애니기 마락다기 아마나 굼비라시기 멋지작 오이레 강한 가다반 마두기 마통 마학 길리콘 소이드나 방가니 다다 하우징 막 우크리마 발라 드드 살라시 그리 눈에 이붕어 실레나 원익이 화나자만 나시보 군자 아마타나 오이라바스 쿠담장담 오현시드나 다다 쌍신치 흉빡 아두고 소리 두고 아두고 빠신비로 나나 망타자게 마학기 멋진 자아도 나나오는 오이기 도리반 Mafam madudagi makoyani magpunna, pukri mapaltamna, laklami. Sa ilong lomba makukta liba kugit adubo loktok laduna, mirol ngangba, gumbira dubo, kaihoba horaklami. ngasi korong nong ngasida nahaki na 진작 오이나 bagitamak ikong na tuong na laklaman thawai macha mikup asida nahak na safong laklamadi ay hakchang nangwanda mikup asida sinagani Hai, Jairung. Ada, asungi pukri wangma asida lengling chatliba asi. Masibo ka na oiraba janane. Masidi mi oiganida. 오 다다 너빠 신을 나기듯이 아이코 있담나니 뭐 삼수여오디니 뭐 시부 아이코 이 쿨링 더 오드냈다브라니 Hai, Jairung. Masi, ay ko'y ikuling tawaduni. Ado karino mahak na tangliba kuntang saung sabangan na si. Ate, masibo iwan onadrane. 다다 아이니 칼리브시 숭가도리빈
ꯃꯤꯌꯥꯝ ꯆꯪꯗꯅ ꯍꯥꯠꯇꯣꯛꯇꯨꯅ ꯄꯨꯡ ꯈꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤ ꯅꯅꯥꯎꯅ ꯈꯪꯖꯕ ꯑꯃ ꯂꯩꯔꯤ. ꯍꯣꯏ, ꯏꯅꯥꯎ ꯑꯃꯥꯏꯕ. ꯍꯥꯏ, ꯆꯩꯔꯣꯡ. ꯌꯦꯡꯉꯁꯤ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯕ. ꯃꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯉꯝꯅꯔꯝꯗꯦ. ꯆꯩꯔꯨꯡ ꯌꯣꯝꯄꯥꯛ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯒꯨꯝꯚꯤꯔ ꯑꯗꯨꯒꯤ ꯇꯨꯡꯃꯥꯡ ꯂꯩꯔꯗꯨꯅ ꯁꯔꯥꯛ ꯇꯝꯅꯔꯤ. ꯑꯃꯥꯏꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯃꯀꯂꯥꯞ ꯅꯤꯛꯄ ꯃꯈꯩ ꯄꯥꯈꯠꯇꯨꯅ ꯌꯦꯡꯂꯤ. ꯆꯩꯔꯨꯡ ꯇꯟꯖꯥ ꯐꯪꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯒꯨꯝꯚꯤꯔ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯍꯜꯂꯝꯃꯤ. ꯆꯩꯅꯥ ꯐꯪꯂꯕꯗ ꯒꯨꯝꯚꯤꯔ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯤꯇꯝ ꯑꯗꯨ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ. ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯒꯅꯨ. ꯇꯥꯗꯒꯤ ꯈ꯭ꯋꯥꯡꯆꯦꯠ ꯑꯗꯨ ꯑꯃꯨꯛꯇ ꯄꯤꯕꯤꯔꯣ. ꯍꯜꯂꯣ, ꯌꯥꯝꯖꯜꯂꯣ. ꯑꯗꯨꯅꯤꯗꯅ. ꯂꯝ ꯍꯦꯜꯂꯕꯗꯤ ꯃꯁꯤ ꯅꯠꯇꯅ ꯀꯔꯤ ꯂꯩ? ꯑꯣ, ꯏꯅꯥꯎ, ꯃꯤꯍꯨꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯣ, ꯍꯣꯏ, ꯏꯅꯥꯎ, ꯃꯁꯤ ꯃꯤꯍꯨꯜꯗꯤ ꯂꯩꯇ꯭ꯔꯦ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯅ ꯄꯣꯠꯂꯩꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ. ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯔꯦ. ꯃꯄꯨ ꯑꯁꯤꯒꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯃꯟ ꯑꯩꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏ. ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯄꯅꯣ? ꯑꯩ ꯅꯣꯡꯊꯛꯀꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗꯒꯤꯅꯤ. ꯃꯐꯝ ꯑꯁꯤꯗ ꯁꯛ-ꯃꯥꯟꯅꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯂꯩ ꯇꯥꯕꯗꯒꯤ ꯑꯩ ꯊꯨꯡꯂꯛꯈꯤꯕꯅꯤ. ꯍꯛꯆꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯍꯥꯞꯈꯤꯕꯅꯤ. ꯉꯁꯤ ꯅꯈꯣꯏꯅ ꯆꯩꯔꯥꯛ ꯄꯤꯔꯤꯕ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯛꯇ ꯑꯊꯣꯏꯕ ꯊꯋꯥꯏ ꯂꯥꯛꯄ ꯉꯝꯕ ꯃꯤꯁꯛ ꯑꯃꯈꯛ. ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯁꯤꯔꯝꯂꯗ꯭ꯔꯥ? ꯃꯍꯥꯛ ꯁꯤꯔꯕꯅꯤ. ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯄꯣꯛ ꯑꯣꯏꯕꯒꯤꯅꯤ. ꯃꯃꯥꯡꯗ ꯆꯧꯖꯔꯨꯕ ꯄꯥꯞꯀꯤ ꯃꯍꯩꯅꯁꯨ ꯃꯁꯤꯃꯛ ꯑꯣꯏꯍꯟꯖꯔꯤꯕꯅꯤ. ꯆꯩꯔꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯣꯡꯊꯛꯀꯤ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯑꯉꯛꯄ ꯋꯥꯔꯤ ꯀꯌꯥ ꯇꯥꯕ ꯐꯪꯂꯝꯃꯤ. ꯈꯨꯜ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯗꯨꯅ ꯄꯣꯠꯂꯣꯏꯈꯤꯔꯝꯃꯤ. ꯅꯣꯡꯊꯛꯀꯤ ꯃꯤꯑꯣꯏ ꯑꯗꯨ ꯆꯩꯔꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯏꯅꯥꯎ ꯆꯩꯔꯨꯡ, ꯂꯥꯎ, ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ. ꯑꯩꯈꯣꯏꯕꯨ ꯅꯣꯡꯊꯛ ꯂꯩꯕꯥꯛ ꯀꯥꯏꯗꯨꯕꯨ ꯑꯃꯨꯛꯇ ꯀꯣꯏꯔꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯣ? ꯗꯥꯗꯥ, ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯔꯣꯏ. ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯗꯥꯗꯥ. ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯃꯔꯝꯗꯝ ꯌꯧꯍꯟꯈꯤꯅꯕ ꯇꯧꯁꯤ. ꯏꯅꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨꯗꯤ ꯌꯥꯕ. ꯑꯗꯨꯗ ꯃꯇꯝꯁꯨ ꯈꯔ ꯂꯣꯏꯅꯔꯕꯅꯤꯅ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯖꯤꯕꯅꯤꯗ. ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯤꯖꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯇꯥꯗꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ. ꯗꯥꯗꯥ, ꯃꯍꯥꯛꯀ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗ ꯑꯄꯥꯝꯕ ꯅꯤꯖꯕꯗꯨꯅ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯒꯅꯤ ꯈꯜꯂꯤ. ꯆꯠꯁꯤ ꯗꯥꯗꯥ. ꯆꯠꯁꯤ. ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯍꯧꯒꯅꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯆꯥꯔꯦ. ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯜꯂꯕꯗꯤ ꯎꯔꯤꯕ ꯎꯃꯪ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩ ꯏꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕ ꯌꯥꯔꯒꯅꯤ. ꯏꯅꯥꯎ ꯆꯤꯔꯨꯡ, ꯉꯁꯥꯏꯒꯤꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯕ ꯑꯗꯣ ꯑꯗꯨꯝ ꯅꯤꯔꯁꯤꯀꯣ. ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯅꯤꯖꯒꯦ ꯈꯟꯖꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ. ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯥꯡꯗꯨꯅ ꯂꯩꯕ ꯑꯃꯠꯇ ꯉꯝꯖꯗ꯭ꯔꯦ. ꯌꯥꯔꯒꯗꯤ ꯍꯟꯇꯛ ꯃꯄꯣꯛ ꯑꯁꯤ ꯈꯛꯀꯤ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯑꯅꯥ ꯑꯁꯤꯇꯗꯤ ꯅꯪꯍꯟꯕꯤꯔꯅꯨ.
ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯜꯂꯕ ꯃꯇꯨꯡ ꯎꯃꯪ ꯑꯁꯤꯗ ꯑꯩꯒꯤ ꯌꯥꯏ ꯐꯨꯝꯗꯨꯅ ꯂꯩꯍꯧꯔꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯂꯁꯤ ꯍꯥꯏ 이놈 찌롱 라라시로 라라시 제제 너 굿도 필요우네 굿 참고제 ꯍꯣꯏ ꯍꯣꯏ ꯇꯥꯗ ꯅꯈꯣꯏꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯁꯤ ꯆꯥꯎꯅ ꯆꯦꯜꯂꯤꯗꯣ ꯑꯩꯗꯤ ꯏꯆꯦꯜ ꯑꯁꯤ ꯀꯪꯗ꯭ꯔꯤꯐꯥꯎ ꯂꯥꯟꯕ ꯉꯝꯈꯤꯔꯣꯏ 그리노네 하이리바 시보 제 어두디 아이 거의 뿐나 코다지 샴나르 헤틀란 독미나라시 ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯏꯄꯥꯛꯁꯤꯕꯨ ꯂꯥꯟꯒꯤ ꯈꯜꯂꯛꯂꯤꯕꯗꯣ ꯄꯨꯟꯁꯤꯁꯨ ꯑꯗꯨꯅꯤ ꯏꯆꯦꯜ ꯑꯁꯤꯅ ꯑꯋꯥ ꯑꯅꯥꯗꯨꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯅꯤ ꯊꯣꯏꯅ ꯋꯥꯁꯤꯜꯂꯨꯒꯅꯨ ꯑꯋꯥꯕꯁꯨ ꯄꯨꯟꯁꯤꯅꯤ ꯅꯨꯡꯉꯥꯏꯕꯁꯨ ꯄꯨꯟꯁꯤꯅꯤ ꯆꯥꯡ ꯃꯥꯟꯅꯅ ꯆꯠꯂꯤꯕ ꯃꯤꯁꯛꯇꯣ ꯅꯤꯡꯇꯝꯕꯅꯤ ꯍꯥꯏꯅꯩ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ 멍크레디 ꯇꯥꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯃꯒ ꯃꯥꯡꯈ꯭ꯔꯦ 이나오 라오 짜치 ꯆꯠꯁꯤ ꯇꯥꯗ